ꯈ꯭ꯋꯥꯡꯁꯤꯁꯨ ꯁꯗꯟꯁꯤꯁꯨ ꯄꯨꯟꯅ ꯑꯩꯅ ꯀꯛꯆꯤꯡꯗꯒꯤ ꯂꯩꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯁꯗꯟ ꯑꯅꯤꯃꯛ ꯀꯛꯆꯤꯡꯗꯒꯤ ꯂꯩꯔꯛꯈꯤꯕꯅꯤ ꯌꯦꯟ ꯊꯣꯡꯕꯅ ꯍꯥꯎꯔꯦ ꯌꯦꯟ ꯊꯣꯡꯕꯅ ꯍꯥꯎꯔꯦ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯖꯔꯤꯕꯅꯤ ꯃꯍꯥꯛ ꯑꯗꯨ ꯂꯣꯏ ꯀꯊꯠꯀꯅꯨ ꯃꯃꯥꯒꯤ ꯊꯝꯃꯨ ꯍꯥꯏꯔꯒ ꯁꯤ ꯊꯝꯃꯦ ꯍꯥꯏꯔꯦ ꯀꯩꯅꯣ ꯂꯩꯔꯦ ꯑꯣꯜꯔꯥꯏꯠ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯇꯣꯞꯄ ꯑꯃꯗ ꯊꯣꯡꯗꯣꯏꯅꯤ ꯅꯍꯥꯟꯗꯒꯤ ꯊꯣꯡꯗꯕ ꯃꯑꯣꯡ ꯑꯃꯗ ꯊꯥꯎ ꯌꯥꯝ ꯍꯥꯞꯇꯕꯤꯗꯀꯣ ꯑꯝꯇ ꯌꯥꯎꯗꯕꯤꯗ ꯊꯣꯡꯗꯣꯏ ꯅꯍꯥꯟꯗꯣ ꯌꯥꯝ ꯍꯥꯎꯈꯤꯕꯒꯤ ꯑꯗꯨ ꯔꯤꯄꯤꯠ ꯑꯃ ꯇꯧꯁꯦꯅ ꯌꯥꯗ꯭ꯔꯥ ꯉꯁꯤꯒꯤ ꯊꯣꯡꯃꯤꯟꯅꯒꯗꯕ ꯃꯆꯜ ꯌꯦꯟ ꯊꯣꯡꯕꯒ ꯁꯤꯒꯤ ꯉꯁꯤꯗꯤ ꯎꯁꯣꯏ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯆꯤꯡꯒꯤ ꯎꯁꯣꯏꯁꯤꯃ ꯁꯤꯒ ꯇꯣꯔꯕꯣꯠ ꯈꯔ ꯑꯃꯒ ꯇꯣꯔꯕꯣꯠ ꯅꯍꯥꯟꯒꯤ ꯆꯤꯡꯁꯨ ꯖꯨꯟꯒꯤ ꯇꯣꯔꯕꯣꯠꯅꯦ ꯑꯗꯨ ꯈꯔ ꯑꯃ ꯂꯩ ꯑꯗꯨ ꯑꯅꯤ ꯄꯨꯟꯅ ꯊꯣꯡꯉꯅꯤ ꯁꯤꯒꯤ ꯎꯁꯣꯏ ꯌꯥꯝ ꯍꯥꯎꯋꯤ ꯀꯩꯅꯣꯗꯒꯗꯤ ꯑꯩꯈꯣꯏ ꯁꯤꯗꯤ ꯌꯥꯝ ꯐꯪꯉꯦ ꯑꯇꯣꯞꯄ ꯂꯝꯗꯗꯤ ꯐꯪꯉꯝꯒꯗ꯭ꯔꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯅꯩꯕꯤꯒꯤ ꯎꯁꯣꯏꯒꯤ ꯍꯦꯛ ꯅꯦꯛꯁꯇꯗꯤ ꯃꯁꯤ ꯈꯔ ꯀꯨꯁꯜꯂꯗꯕꯁꯦ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯁꯥ ꯃꯅꯨꯡꯗ ꯑꯦꯔꯤꯅꯦꯠ ꯇꯧꯕ ꯊꯨꯝꯕ ꯆꯪꯉꯒ ꯑꯩ ꯀꯩꯅꯣ ꯇꯧꯔꯒ ꯊꯨꯝ ꯈꯔ ꯀꯣꯜꯂ ꯊꯝꯃꯒ ꯐꯖꯔꯦ ꯆꯤꯛꯀꯟꯁꯦ ꯁꯤꯗ ꯂꯩꯔꯦ ꯊꯨꯝ ꯇꯩꯁꯜꯂꯒ ꯊꯝꯃꯝꯃꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯎꯁꯣꯏꯁꯦ ꯑꯃꯨꯛ ꯁꯣꯏꯊꯔꯛꯑꯒꯦ ꯅꯨꯡꯉꯥꯏꯅ ꯉꯧꯕꯗ ꯂꯣꯏꯔꯦ ꯃꯀꯨꯁꯤ ꯄꯥꯔꯞ ꯈꯦꯠꯇꯣꯛꯑꯕ ꯑꯗꯨꯒ ꯃꯀꯣꯛꯁꯤꯕꯨꯗꯤ ꯍꯥꯞꯄꯗꯤ ꯌꯥꯅꯤ ꯑꯗꯣ ꯃꯥꯏ ꯃꯐꯤꯡꯗꯣ ꯈꯔ ꯌꯥꯎꯋꯦꯕꯀꯣ ꯁꯨꯃꯥꯏꯅ ꯆꯥꯎ ꯆꯥꯎꯅ ꯍꯥꯞꯄꯁꯦ ꯍꯥꯎꯋꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯁꯦ ꯅꯧꯕꯨꯗꯤ ꯅꯧꯋꯦ ꯑꯗꯨꯁꯨ ꯌꯥꯝꯅꯗꯤ ꯍꯣꯔꯦꯟ ꯃꯅꯤꯡꯗꯣ ꯍꯥꯞꯄꯨꯔꯅꯨ ꯁꯤꯁꯦ ꯍꯥꯞꯄꯔꯣꯏꯁꯤꯔꯥ ꯍꯥꯞꯄꯔꯣꯏ ꯁꯤ ꯂꯥꯁꯀꯤꯗꯣ ꯁꯤꯁꯦ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗꯕꯤꯀꯣ ꯄꯤꯛꯍꯟꯗꯕꯤꯗ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯤꯅ ꯍꯥꯎꯋꯦ ꯃꯀꯛ ꯃꯀꯛ ꯈꯔ ꯌꯥꯎꯕꯗꯣ ꯑꯅꯤ ꯍꯥꯞꯀꯦ ꯍꯥ ꯇꯣꯔꯕꯣꯠ ꯅꯍꯥꯟꯒꯤ ꯑꯔꯦꯝꯕ ꯇꯣꯔꯕꯣꯠ ꯍꯥꯏꯕꯗꯤ ꯀꯨꯝꯔꯥ ꯍꯥꯏꯕꯅꯤ ꯇꯣꯔꯕꯣꯠꯅꯤ ꯀꯨꯝꯔꯥꯅ ꯃꯌꯥꯡꯅ ꯀꯨꯝꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯣꯔꯕꯣꯠ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯀꯥꯁꯤ ꯃꯥꯏ ꯃꯔꯥꯁꯦ ꯍꯥꯏꯐꯦꯠ ꯊꯥ ꯌꯥꯅꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥ ꯑꯗꯨꯝ ꯊꯥ ꯌꯥꯅꯤ ꯁꯤ ꯃꯔꯥꯁꯦ ꯊꯥꯗꯅꯕ ꯊꯝꯃꯁꯤ alright ꯅꯪꯒꯤ ꯐꯣꯟꯁꯦ ꯁ꯭ꯋꯥꯏꯗ ꯃꯣꯠꯁꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯌꯦꯟ ꯆꯥꯗꯕ ꯀꯥꯡꯕꯨꯒꯤ ꯁꯣꯝꯗ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯑꯂꯨ ꯏꯔꯣꯝꯕ ꯑꯃ ꯇꯧꯔꯅꯤ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯇꯣꯉꯥꯒ ꯀꯩꯅꯣꯒ ꯃꯣꯔꯣꯛꯀ ꯑꯀꯪꯕꯅꯦ ꯍꯧꯖꯤꯛ ꯉꯥꯟꯈ꯭ꯔꯅꯤ ꯄꯨꯟꯅ ꯉꯁꯥꯏꯒꯤꯗꯨꯒ ꯃꯄꯥꯟꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯤꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯕꯣꯡ ꯉꯥꯔꯤ ꯍꯥꯏꯗꯣ ꯁꯤꯁꯦ ꯆꯦꯛꯂꯥꯎꯕꯤꯁꯨ ꯍꯥꯏꯅꯩ ꯑꯗꯣ ꯁꯤꯒ ꯉꯧꯔꯅꯤ ꯍꯧꯖꯤꯛ ꯀꯗꯧꯒ ꯄꯥꯎꯗꯣꯏꯅꯤ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯊꯥꯎꯗ ꯇꯥꯎꯗꯣꯏꯅꯤ ꯁꯤ ꯍꯥꯟꯅ ꯐꯖꯅ ꯁꯨꯒꯥꯏꯔꯅꯤ ꯁꯨꯒꯥꯏꯁꯦ ꯃꯀꯛ ꯃꯀꯛ ꯍꯥꯟꯅ ꯀꯛꯊꯠꯂꯅꯤ ꯑꯗꯨꯒꯅꯦ ꯁꯨꯒꯥꯏꯗ꯭ꯔꯁꯨ ꯌꯥꯏꯑꯕꯀꯣ ꯃꯤꯅꯗꯤ ꯁꯨꯒꯥꯏꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯀꯔꯤ ꯍꯥꯏ ꯑꯩꯗꯤ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯊꯣꯛꯑꯅꯤꯗꯅ ꯑꯗꯨꯒ ꯃꯥꯏ ꯑꯃꯣꯠꯄꯁꯤꯡꯁꯦ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯅꯤꯗꯅ ꯁꯦꯡꯅ
ꯃꯀꯣꯛ ꯃꯔꯥꯡꯁꯤꯡꯁꯦ ꯍꯥꯟꯅ ꯀꯛꯊꯠꯂꯅꯤ ꯑꯗꯨꯒ ꯁꯦꯡꯅ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯑꯒꯅꯦ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯒ ꯊꯝꯃꯒꯕꯀꯣ ꯈꯔ ꯄꯣꯞꯊꯣꯔꯛꯄꯗꯣ ꯑꯗꯨꯗ ꯊꯥꯎꯒ ꯐꯖꯅ ꯇꯥꯎꯔꯅꯤ ꯑꯗꯨꯒ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯅ ꯇꯧꯗꯣꯏꯅꯤꯁꯦ ꯎꯏꯁ ꯁꯥꯔꯦ ꯊꯣꯡꯗꯗꯣꯔꯦ ꯉꯁꯤꯗꯤ ꯁꯤ ꯃꯆꯨ ꯀꯟꯅ ꯁ꯭ꯋꯥꯏꯗ ꯁꯪꯉꯤ ꯀꯣꯏꯁꯪ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯁꯤ ꯉꯥꯡꯗꯦ ꯃꯃꯩꯒꯁꯦ ꯃꯃꯩꯒꯁꯦ ꯌꯥꯝ ꯆꯥꯛ ꯊꯣꯡꯕ ꯌꯥꯎ ꯂꯩꯔꯝꯅꯦ ꯁꯤ ꯉꯥꯡꯁꯦ ꯊꯣꯡꯒꯗꯕꯒꯤ ꯔꯦꯗꯤ ꯑꯣꯏꯖꯔꯦ ꯌꯥꯝꯕꯨꯡ ꯌꯦꯡꯉꯧꯅꯦ ꯊꯣꯡꯗ꯭ꯔꯣꯕꯅꯦ ꯍꯧꯖꯤꯛ ꯑꯩꯁ ꯍꯧꯖꯤꯛ ꯊꯣꯡꯊꯔꯛꯑꯅꯕꯩ ꯇꯧꯔꯁꯤ ꯁꯤ ꯂꯩꯔꯦ ꯍꯥꯞꯊꯔꯛꯑꯣꯗꯅ ꯀꯥꯝꯃꯤ ꯏꯔꯣꯝꯕ ꯀꯥꯝꯃꯛꯏ ꯁꯣꯝꯗ ꯁꯥꯔꯦ ꯍꯥꯏꯐꯦꯠ ꯁꯥꯔꯦ ꯆꯠꯂꯣ ꯁꯤ ꯍꯥꯞꯆꯤꯜꯂꯒ ꯉꯧꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯉꯁꯥꯏ ꯊꯥꯎꯗ ꯑꯗꯨꯝ ꯉꯧꯒꯗꯕꯅꯤ ꯁꯤꯁꯤꯅ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏ ꯑꯗꯩꯗꯤ ꯊꯥꯎꯁꯦ ꯄꯥꯛ ꯆꯥꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯇꯤꯜꯍꯧꯁꯤꯅ ꯍꯥꯏꯐꯦꯠ ꯄꯠꯊꯔꯛꯄ ꯀꯥꯟꯗ ꯑꯗꯩꯗꯨꯗ ꯃꯥꯒꯤ ꯑꯩꯈꯣꯏ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯍꯥꯞꯄ ꯉꯧꯖꯅꯤ ꯁꯨꯝ ꯃꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯆꯥꯅꯕ ꯍꯥꯏꯗꯤ ꯊꯣꯡꯕꯒꯤ ꯃꯑꯣꯡ ꯅꯠꯇꯕꯅꯤꯅꯀꯣ ꯄꯣꯄꯨꯂꯔ ꯑꯩꯈꯣꯏꯒꯤ ꯊꯥꯎꯅ ꯉꯧꯕ ꯑꯃ ꯄꯣꯄꯨꯂꯔ ꯈꯨꯊꯣꯡ ꯅꯠꯇꯕꯅꯤꯅ ꯍꯦꯛ ꯎꯕꯗꯕꯨꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯇꯦꯝꯄꯤꯡꯕꯨꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯕꯅꯤ ꯍꯣꯏ ꯍꯥꯏꯗꯤ ꯑꯆꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯝꯅ ꯌꯥꯝ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯆꯝꯗꯦꯗꯅ ꯍꯥꯏꯖꯕ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯛꯀꯟ ꯕꯣꯏꯜꯒꯤ ꯃꯑꯣꯡꯗ ꯑꯣꯏꯔꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡꯒ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯍꯣꯔꯦꯟ ꯑꯗꯨꯝ ꯇꯝ ꯌꯦꯡꯁꯤ ꯍꯥꯏꯗꯤ ꯃꯑꯣꯡ ꯇꯥꯔꯛꯈꯤꯅꯤ ꯃꯆꯨ ꯃꯔꯥꯡꯒꯤꯗ ꯑꯃꯨꯛ ꯇꯥꯔꯛꯈꯤꯅꯤ 이번에도 비디오 카페니까 너 블록 남남나 아티바세 아이기 라이터 셀라타니고 아하하하 Luna bayan daw lambise marak-marak break lauriba usoy ngasahi usoyduga torbot yanjanagre mayam video khara matek ama loire hujik se amuk chatna blog loge nang ngasahi keno da pisa lo yare na amuk khara zoom to kangya dadham nang ngasahi keno to ki da piro swine thong usi akhoi chanamdagi singna kitang hentak tawbasina hawiko ꯑꯗꯣ ꯁ꯭ꯋꯥꯏꯗ ꯃꯅꯤꯡꯗ ꯈꯤꯇꯪ ꯊꯝꯒꯦ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯍꯤ ꯌꯥꯝ ꯈꯤꯇꯪꯅꯤꯗ ꯑꯗꯣ 1 ꯇꯦꯕꯜꯁꯄꯨꯟ ꯃꯨꯛꯀꯤ ꯆꯥꯡꯗꯀꯣ ꯍꯣꯔꯦꯟ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯕꯒꯗꯤ ꯃꯥꯒꯤ ꯀꯟꯅ ꯐꯨꯀꯠꯂꯛꯏ ꯃꯇꯝꯗꯨꯗ ꯑꯃꯨꯛ ꯈꯔ ꯍꯥꯞꯄ ꯍꯣꯏ ꯃꯅꯝꯗꯨꯒꯤꯁꯨꯅꯦ ꯑꯗꯨꯒ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯥꯎꯋꯦ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯍꯥꯏꯐꯦꯠ ꯇꯣꯠꯂꯒ ꯀꯨꯞꯁꯟꯈ꯭ꯔꯅꯤ ꯍꯧꯖꯤꯛ ꯁꯤꯁꯦ ꯂꯣꯏ ꯍꯥꯞꯀꯗꯕꯅꯤ ꯑꯩ ꯋꯥꯈꯜꯗ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯎꯁꯣꯏ ꯑꯃꯅ ꯇꯧꯕꯁꯨ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤꯒꯤ ꯎꯁꯣꯏꯁꯦ ꯁꯤꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯅꯍꯥꯟꯒꯤꯗꯣꯀꯣ ꯍꯥꯎꯋꯦ ꯁꯤꯁꯨ ꯍꯥꯎꯋꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯨꯀꯔ ꯃꯨꯜꯂꯦ ꯀꯨꯀꯔꯗ ꯀꯥꯝꯂꯤꯕ ꯏꯔꯣꯝꯕꯒꯤ ꯃꯆꯜꯁꯤꯡꯗꯨ ꯁꯤꯗ ꯂꯣꯏ ꯃꯨꯜꯂꯦ ꯁꯤ ꯑꯃꯨꯛ ꯏꯔꯣꯟ ꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯆꯥꯛ ꯊꯥꯡꯒꯠꯂꯒ ꯆꯥꯛ ꯆꯥꯗ꯭ꯔꯣꯕꯅꯤ ꯗꯥꯏꯔꯦꯛ ꯐꯨꯠꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯏꯔꯣꯟ ꯊꯣꯛꯑꯒꯦ ꯁꯤ ꯑꯃꯨꯛ
Jiran hết hạt kẹo. Cái màu này cái xin được cái hạt bột để Xin cái nào không ạ? mua cầu đó đâu thì không hạt. Tăng cặp. Đấy rồi. Cha luôn cha mình thôi đi ăn mình nhang nhang lên rồi. Anh đi tìm mà khai. Ojek, si phim chỉ là é. Không sao vậy. Gì vậy gì? Môi thì áo bông như tất bên này không được. Oke, sudah kesolatan baca dosa lagi. Mahap tay tawri ma'am hujik. Mahap pa ni sida. Ay ba? Awak apa di mana pilih orang khas ni? Yellow, sila na ere awak di bong. Tapi kita malu juga. Nah ni, kemudian Testing. tấm vậy vậy. Ang daw eh. Dạ. Alright, so xin ngồi đấy, Ojek. May patre. Tinggal je lah. Jian semua semua tu. Order Ah, pesan sama ke? jian semua semua tu ni nak apa je. Ako'y marang yan, tadaw yung pamagayin. Tadaw yung masanaan mo na. Kita lupa perjalanan. Ngayon sa iromba loire. Ngayon sa iromba. Ngayon sa yung sinasabi ko, yung sinasabi ko loire. Nga ba so, kari na prep-prep ang mga loire. Yung chat ko, may matawag. Tadaw kamay yung aminin yung pita. Iriba table is mana thas lau ko kapi kapada lo sang yang se hai ba me abri amu kapau ne Ao ra. làm trên họ wow cả đấy Cái số giờ hỏi có. vui lòng nó họ nhìn ra là cái lồng thơ kìa thấy á chi mà mấy tàu là có đúng ạ Nên là tôi phải. Đi đâu